ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤ ꯉꯥꯅꯨ ꯊꯣꯡꯕꯅꯦꯕꯀꯣ ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯀꯅꯥꯅ ꯄꯤꯕꯤꯔꯛꯄꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯆꯦ ꯑꯃꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯅꯦꯕꯀꯣ ꯁꯤꯒꯤ ꯉꯥꯅꯨꯁꯦ ꯆꯥꯔꯛꯑꯣ ꯍꯥꯏꯅꯀꯣ ꯑꯗꯣ ꯏꯆꯦꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯦ ꯅꯅꯥꯎꯒ ꯏꯕꯥꯅꯤꯅꯀꯣ ꯅꯆꯟꯅꯨꯄꯤꯒ ꯏꯕꯥꯅꯤꯅꯀꯣ ꯃꯌꯥꯝꯀꯣ ꯑꯗꯣ ꯏꯆꯦꯁꯨ ꯌꯨꯇ꯭ꯌꯨꯕ ꯑꯦꯀꯥꯎꯟ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝꯀꯣ ꯑꯗꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯕꯥꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯆꯪꯂꯒ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣꯕꯀꯣ ꯑꯩꯅ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯥꯒꯤ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯪꯂꯒ ꯆꯦꯛ ꯇꯧꯕꯤꯔꯝꯃꯣ ꯏꯕꯥꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨ ꯂꯥꯏꯛ ꯁꯤꯌꯔ ꯑꯣꯏꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏब ꯇꯧꯕꯤꯔꯝꯃꯨ ꯍꯨꯃꯥꯡꯁꯨ ꯌꯥꯝ ꯁꯧꯋꯦ ꯑꯁ ꯑꯩꯁꯦ ꯍꯨꯃꯥꯡ ꯁꯧꯒꯠꯂꯦ ꯑꯩꯁꯦ ꯍꯨꯃꯥꯡ ꯁꯧꯒꯟꯕ ꯃꯤ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨꯗꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯈꯪꯗ꯭ꯔꯦ ꯉꯁꯤꯗꯤ ꯏꯆꯦꯒꯤ ꯃꯊꯦꯜꯁꯦ ꯆꯥꯔꯒꯦ ꯅꯅꯥꯎ ꯏꯕꯥꯅꯤꯅꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯆꯥꯕ ꯍꯧꯔꯁꯤꯀꯣ ꯍꯧꯔꯁꯤ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯆꯥꯔꯒꯦ ꯑꯁꯤ ꯉꯥꯅꯨꯁꯦ ꯄꯥꯛ ꯄꯥꯛ ꯍꯥꯏꯕ ꯖꯥꯠꯇꯨꯅꯦꯕꯀꯣ ꯁꯤ ꯉꯥꯅꯨꯁꯦ ꯊꯥꯎ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯟꯗꯛꯀꯥꯟꯗꯤꯀꯣ ꯑꯩꯅ ꯆꯥꯛ ꯂꯧꯈꯠꯇ꯭ꯔꯤꯐꯥꯎ ꯆꯥꯗ꯭ꯔꯤꯐꯥꯎ ꯆꯥꯒꯅꯨꯕꯀꯣ ꯍꯣꯏ ꯑꯗꯨꯗꯣ ꯐꯠꯇꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯁꯨ ꯈꯪꯗꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯈꯪꯕꯅꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯃꯍꯥꯎ ꯂꯧꯅ ꯆꯥꯒꯦ ꯃꯌꯥꯝ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯌꯥꯝ ꯃꯍꯥꯎ ꯂꯧꯅ ꯆꯥꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯌꯥꯝ ꯆꯥꯎ ꯆꯥꯎꯅ ꯂꯧꯈꯠꯂꯒ ꯆꯥꯕꯗꯣ ꯃꯍꯥꯎ ꯈꯪꯐꯝ ꯈꯪꯗꯦꯕꯀꯣ ꯃꯌꯥꯝꯀꯣ ꯚꯤꯗꯤꯑꯣꯗ ꯐꯖꯅꯤꯡꯉꯥꯏꯕꯨꯗꯤ ꯆꯥꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯃꯍꯥꯎ ꯂꯧꯔꯒ ꯆꯥꯔꯒꯦꯀꯣ ꯁꯤꯅ ꯀꯂꯦꯖꯥ ꯑꯃꯦꯠꯄ ꯆꯝꯐꯨꯠꯅꯦ ꯃꯌꯥꯝꯅ ꯁꯤꯅ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯏꯆꯦꯕꯨꯁꯨ ꯊꯥꯒꯠꯆꯔꯤꯀꯣ ꯅꯅꯥꯎꯒ ꯏꯕꯥꯅꯤꯅꯀꯣ ꯇꯧꯔꯨ ꯇꯧꯔꯨꯕ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣꯀꯣ ꯏꯆꯦꯀꯣ ꯍꯦꯟꯅ ꯍꯦꯟꯅ ꯃꯤꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯅ ꯏꯆꯦꯒꯤ ꯆꯦꯅꯦꯜꯕꯨ ꯌꯥꯝ ꯊꯨꯅ ꯒ꯭ꯔꯣ ꯑꯣꯏꯕ ꯑꯣꯏꯔꯣꯀꯣ ꯏꯆꯦꯀꯣ 100K ꯊꯨꯅ ꯌꯧꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯑꯩ ꯃꯀꯜꯁꯦ ꯍꯥꯟꯅ ꯆꯥꯔꯒꯦ ꯃꯀꯜꯗꯤ ꯑꯩ ꯈꯔ ꯄꯥꯝꯃꯦ ꯃꯌꯥꯝ ꯑꯗꯨꯅꯅꯦ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯃꯍꯥꯎ ꯁꯨꯡꯈꯪ ꯈꯪꯗꯦꯕ ꯈꯪꯉꯒꯁꯨꯀꯣ ꯆꯥꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯖꯥꯠ ꯇꯧꯋꯦꯕ ꯃꯥ ꯇꯧꯋꯦ ꯑꯁꯦꯡꯕ ꯐꯖꯅꯤꯡꯉꯥꯏꯕꯨꯗꯤ ꯆꯥꯕꯅꯦꯕꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯆꯥꯕꯒ ꯃꯨꯛꯕꯥꯡ ꯎꯝ ꯇꯧꯔꯒ ꯆꯥꯕꯒꯀꯣ ꯚꯤꯗꯤꯑꯣ ꯈꯦꯠꯗꯤ ꯈꯦꯠꯅꯩ ꯚꯤꯗꯤꯑꯣ ꯅꯝꯈ꯭ꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯐꯖꯅꯤꯡꯉꯥꯏ ꯆꯥꯔꯛꯄꯅꯤꯅꯀꯣ ꯑꯁꯣꯝꯗ ꯆꯥꯕꯒꯤ ꯃꯍꯥꯎꯔꯣꯝꯗ ꯆꯪꯗ꯭ꯔꯦꯕ ꯋꯥꯈꯜꯗ ꯑꯃꯗ ꯇꯥꯕ ꯂꯩꯌꯦꯕ ꯇꯧꯅꯤ ꯐꯖꯅ ꯇꯧꯔꯤꯉꯩꯗ ꯅꯍꯥꯟꯒꯤ ꯏꯕꯥꯅꯤꯒꯤ ꯑꯩꯅ ꯄ꯭ꯔꯦꯡ ꯇꯧꯔꯨꯕꯗ ꯑꯁ ꯂꯣꯏꯔꯦ ꯑꯩꯉꯣꯟꯗ ꯉꯥꯛꯇ ꯌꯥꯝ ꯁꯥꯎꯅ ꯆꯩꯔꯛꯄꯁꯨ ꯌꯥꯎꯋꯦꯀꯣ ꯀꯃꯦꯟꯗ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯌꯦ ꯄ꯭ꯔꯦꯡ ꯑꯩ ꯇꯧꯔꯣꯏ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯃꯥ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝꯅ ꯀꯃꯦꯟꯀꯣ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯉꯥꯛꯇ ꯄꯤꯔꯛꯑꯕꯅꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥ ꯐꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯕꯗ ꯑꯗꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯎꯋꯦ ꯃꯍꯥꯎꯗ ꯑꯃꯨꯛ ꯆꯥꯕ ꯉꯁꯤꯗꯤ ꯌꯥꯝ ꯑꯗꯨ ꯏꯪꯅ ꯇꯞꯅ ꯆꯥꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯤꯁꯤꯡꯅ ꯊꯤ ꯊꯤꯅ ꯉꯥꯡꯉꯛꯑꯁꯨ ꯑꯩꯈꯣꯏꯅꯗꯤ ꯁꯥꯎꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯋꯥꯗꯨ ꯇꯣꯛꯈ꯭ꯔꯣ ꯍꯥ ꯆꯥꯔꯤꯉꯩ ꯊꯛꯏꯉꯩꯗ ꯊꯤ ꯄꯜꯂꯛꯑꯅꯨ ꯅꯪ ꯀꯂꯦꯖꯥ ꯃꯦꯠꯄ ꯆꯥꯔꯕꯣ ꯎꯝ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯍꯥꯎꯋꯦꯀꯣ ꯅꯪ ꯑꯁꯤ ꯆꯥꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯐꯩꯗꯣ ꯑꯩꯅ ꯍꯥꯞꯄꯅꯦ ꯃꯥꯒꯤ ꯃꯥ ꯍꯣꯔꯦꯟ ꯃꯐꯩ ꯆꯥꯅꯤꯡꯉꯦꯅ ꯑꯃꯗꯤ ꯑꯉꯥꯡꯒꯤ ꯂꯧꯍꯧꯈ꯭ꯔꯦ
คนอันนี้จะตั้งได้ไหมที่กันเลยปะที่เดียวเพราะฉะนั้นกังเงาเลยนงที่จะไปซื้อตายแบบ mai ăn tắm sao nè mà hao lúc bác khăn nữa coi bây giờ nó mà sao thùng là sao bây giờ khăn đấy chị lên sâu với cái hao mà hao khăn đấy còn chắc gì cả chị lên sâu năm thôi thật ra là bắt đầu đâu có như nào con cho thử luôn mang em thấu á nuông chú cái chỉ biết tàu ấy mẹ anh là sải thì bắp cho cái nó mà quát lên anh khăn lên bao cô từ lâu chỉ đã thằng đốt thằng mầm bạ rất cao nha tí lâu của cha gì mà đấy aduga mayam na suko kamen pa ba yog de haraga haraku su yawe bako adudo chawbi no ko ibani na thangai se na ngam da bagi ni bako adudo ai su yam haninge haning ko hai bo ai video ko ba edit to ba matam na mayam matam yam change ba matam yam lowe bako ma khang mane ba nan su hai ne cái này video ko ba edit to bo se adagi khangalak ba khogalak pu yang wai me ya aduna ne bako video mà xem mâm đầm đầm mít anh em cũng đầm trăng nghe vào com nhau, à chụp ra cúp này yên đời đi ra được bao cô, khi tăng xoay bây giờ để bao com nhau cô, à đúng rồi nè bạn, mà đúng là mày mà sầu biết nó, ai cho ai dạng ngâm bên level đó ai nè cô, thì ban này là hành bao ngâm lên bao hôm nay cái cô, sao rồi, vậy em bây giờ hànhเลยแล้วก็ทำเนี่ยจะดูกี่เพลงกี่วิดีโอก็ตั้งเนี่ยคนน่ะหันมาวัดไปแล้วก็เรียกว่า mix โตเห็นลักแท้ทำให้มีอันเดียวเอามาชุบ mix แบบหลากอะไรบ้างใช่ป่ะAsing ano siya miyam? Jadi amaga gram 900 mukha pa tayo. Dumain tayo ko. Pangdan na ko titi niya. Yung ano pangdan na. Nắng gì có nó là khoai nhưng sao khoai cái palm thế kìaถ้ากันหายนงตามนี่น่ะนั่งควายปั๊มไม่ช่าง ปา เกิ ล์ น ม เนาะ ที่ร้อยหนึ่งปาล์มมันบอกว่าตั้งแต่มักตั้งค่ายแล้วกันดีฉันช้าจะโดนปาล์ม ใช่ไอ้นี่ อันนู้น ฉันช้าสักกันนั่นนี่พอมันต้องชันน่าจะบีมาตัวงด้วยดูดิโดนปาล์มมาคงจ้าแก่หรือมาชาจ้าแก่หรือป้ามาให้หรอมาช้ามาช้าจ้าอยู่อะมาชาชิงนี่ชิงนี้เนี่ยไอ้มาชิงปีปังไงให้พระเจ้าติโก้เมียมนะกับเมียนะให้พระปังบุมีนะติมาชาจ้าแก่ยี่ไก่
ꯌꯥꯝ ꯁꯤꯡꯉꯦ ꯅꯪ ꯑꯩꯅ ꯅꯨꯡꯁꯤꯔꯒ ꯅꯨꯡꯁꯤꯕꯤꯗꯅ ꯀꯩꯕ ꯑꯁꯤꯗꯣ ꯃꯐꯩ ꯃꯐꯩꯁꯨ ꯄꯤꯖꯕꯤꯔꯦ ꯑꯗꯨꯒ ꯃꯥ ꯌꯥꯗ꯭ꯔꯦ ꯐꯥꯎ ꯆꯥꯔꯦ ꯃꯥ ꯊꯤꯜꯂꯦꯍꯦ ꯑꯗꯨꯀꯣ ꯎꯝ ꯅꯪꯗꯤ ꯀꯔꯝꯕꯅ ꯏꯍꯥꯎ ꯍꯥꯎꯒꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯌꯦꯟꯖꯥꯡꯗꯣ ꯉꯥꯅꯨ 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 ꯍꯥꯎꯔꯦ ꯑꯗꯨꯝ ꯃꯀꯟꯗꯤ ꯄꯥꯝꯃꯒ ꯅꯪꯁꯦꯀꯣ ꯃꯀꯟꯗꯤ ꯄꯥꯝꯃꯦ ꯅꯣꯡꯃ ꯃꯀꯟꯒꯤ ꯃꯔꯝꯗ ꯂꯥꯟ ꯂꯥꯟ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯀꯩꯀꯩꯅꯣ ꯑꯗꯨꯝ ꯊꯣꯡꯉꯗꯤ ꯃꯥ ꯃꯀꯟ ꯉꯥꯛꯇꯅꯤ ꯆꯥꯏꯁꯦ ꯃꯥꯒꯤ ꯍꯦꯛ ꯈꯥꯛꯍꯧꯗꯕ ꯑꯔꯣꯏꯕꯤꯅꯦ ꯃꯀꯟ ꯆꯥꯍꯧꯗ꯭ꯔꯗꯤ ꯆꯥꯔꯣ ꯁꯠ ꯁꯠ ꯚꯤꯗꯤꯑꯣ ꯁꯥꯡꯃꯟꯈ꯭ꯔꯅꯤ ꯑꯃꯨꯛ ꯆꯥꯎꯋꯦꯍꯦ ꯃꯁꯥ ꯀꯩꯅꯣꯁꯦ ꯃꯁꯥꯁꯦ ꯆꯥꯎꯕꯅꯦ ꯅꯪ ꯇꯤꯛꯄ ꯉꯝꯗ꯭ꯔꯗꯤ ꯅꯈꯨꯠ ꯑꯅꯤ ꯑꯗꯨꯝ ꯄꯥꯏꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯁꯨ ꯄꯤꯌꯨꯔꯥ ꯑꯩꯔꯣ ꯑꯩ ꯌꯥꯔꯦ ꯆꯥꯔꯣ ꯃꯤ ꯍꯥ ꯃꯈꯅꯥꯎꯗ ꯄꯥꯜꯂꯦ ꯄꯥꯏꯊꯣꯛꯑꯦ ꯁꯣꯏꯗꯠꯂꯒ ꯃꯀꯣꯛ ꯆꯥꯔꯒꯦ ꯑꯩꯅꯀꯣ ꯁꯤ ꯃꯆꯦꯠ ꯑꯃ ꯆꯤꯛꯑꯣꯁꯦ ꯀꯜꯂꯤꯅꯦ ꯀꯩꯅꯣ ꯌꯥꯔꯦ ꯈꯨꯠꯅꯅꯦ ꯆꯤꯛꯁꯨ ꯆꯤꯛꯄꯤꯌꯦ ꯀꯩꯁꯨ ꯅꯪ ꯀꯥꯏꯗꯦ ꯆꯥꯔꯣ ꯑꯁ ꯑꯩ ꯇꯜꯂꯦ ꯑꯗꯨꯝ ꯃꯤꯅ ꯌꯥꯝ ꯍꯥꯏꯅꯩꯕ ꯑꯗꯨꯝ ꯆꯥꯔꯣꯕ ꯃꯤ ꯅꯨꯡꯁꯤꯅ ꯄꯤꯔꯒ ꯍꯥ ꯃꯤ ꯅꯨꯡꯁꯤꯅ ꯄꯤꯔꯒ ꯑꯗꯨꯗꯤ ꯆꯥꯕꯤꯔꯒꯦ ꯃꯤꯅ ꯌꯥꯝ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯇꯜꯂꯦꯕ ꯑꯩ ꯆꯥꯒꯦꯀꯣ ꯃꯍꯤꯁꯦ ꯁꯤ ꯌꯦꯟꯁꯥꯡꯁꯦ ꯍꯥꯎꯗꯤ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯑꯁꯦꯡꯕꯩ ꯌꯥꯝ ꯍꯥꯎꯋꯦ ꯃꯨꯛꯕꯥꯡ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯊꯣꯡ ꯂꯩꯔꯕꯅꯤ ꯃꯣꯏ ꯑꯃ ꯊꯣꯡꯍꯟꯕꯅ ꯅꯠꯇꯦ ꯃꯣꯏ ꯊꯣꯡꯕꯁꯦ ꯍꯥꯎꯕꯁꯨ ꯍꯥꯎꯇꯦ ꯋꯥꯠꯂꯦꯀꯣ ꯈꯔ ꯑꯩꯗꯤ ꯆꯥꯛ ꯃꯔꯨꯒꯨꯝꯕꯁꯨ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯨ ꯐꯖꯅ ꯅꯥꯟꯅ ꯆꯥꯒꯗꯕꯅꯤ ꯑꯩꯗꯤ ꯊꯣꯡꯕꯨꯗꯤ ꯍꯩꯌꯦꯕꯨ ꯑꯗꯨ ꯏꯟꯖꯥꯡ ꯑꯗꯨꯝ ꯑꯍꯥꯎꯕꯗꯤꯀꯣ ꯈꯤꯇꯪ ꯍꯥꯏꯗꯤ ꯍꯥꯎꯕꯗꯣꯀꯣ ꯈꯤꯇꯪ ꯋꯥꯠꯂꯤꯕ ꯏꯟꯁꯥꯡ ꯍꯥꯎꯕ ꯁꯥꯒꯨꯝꯕ ꯂꯩꯅꯀꯣ ꯑꯗꯣ ꯏꯟꯖꯥꯡ ꯑꯇꯣꯞꯄꯗꯤ ꯑꯗꯨꯝ ꯊꯣꯡꯉꯦꯗ ꯍꯥꯎꯋꯦ ꯆꯝꯊꯣꯡꯒꯨꯝꯕ ꯑꯇꯣꯞꯄ ꯊꯣꯡꯕꯨꯗꯤ ꯊꯣꯡꯉꯦꯕꯨ ꯃꯍꯥꯎꯗꯣ ꯈꯤꯇꯪ ꯋꯥꯠꯂꯦꯕꯀꯣ ꯑꯩꯅ ꯊꯣꯡꯕꯗꯣ ꯑꯣ ꯐꯖꯔꯦꯗꯅ ꯑꯁ ꯁꯤ ꯀꯩꯅꯣꯍꯦ ꯇꯧꯅꯤꯁꯦ ꯈꯪꯉꯕꯅꯤ ꯇꯧꯔꯤꯁꯦ ꯅꯣꯡ ꯑꯃꯨꯛ ꯅꯨꯡꯁꯤꯠ ꯂꯥꯛꯑꯅꯤꯌꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯁꯨ ꯂꯩꯇꯦ ꯇꯧ ꯄꯨꯝꯃꯝꯃꯝꯅꯤꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯦꯡꯒꯅꯨꯀꯣ ꯃꯌꯥꯝ ꯃꯩ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯦ ꯗꯁꯥꯅꯤ ꯇꯧꯔꯤꯁꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯑꯗꯤ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯅꯣꯡ ꯈꯤꯇꯪ ꯃꯪꯕ ꯅꯣꯡ ꯌꯥꯗꯦꯕ ꯎꯝ ꯅꯣꯡ ꯈꯤꯇꯪ ꯍꯦꯛ ꯃꯪꯕꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯕꯦꯔꯥꯅꯤ ꯆꯥꯔꯣ ꯂꯣꯏꯁꯤꯜꯂꯁꯦ ꯑꯩꯈꯣꯏꯁꯦ ꯅꯨꯡꯗꯥꯡꯗꯁꯨ ꯅꯝꯕꯅꯤꯅ ꯀꯣ ꯃꯩ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯉꯥꯜꯂꯒ ꯅꯝꯃꯗꯤꯀꯣ ꯅꯨꯡꯗꯥꯡ ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯕ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯃꯌꯥꯝ ꯑꯗꯨꯅꯅꯦ ꯑꯩ ꯇꯦꯡꯀꯣꯠ ꯂꯧꯊꯈ꯭ꯔꯁꯦ ꯂꯩꯇ꯭ꯔꯦꯗꯅ ꯅꯣꯡꯁꯤꯕꯨ ꯈꯤꯇꯪ ꯒ꯭ꯔꯨꯡ ꯇꯧꯔꯕ ꯃꯩ ꯃꯨꯠꯂꯦ ꯍꯥꯏꯗꯣ ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯎꯀꯣ ꯑꯗꯨꯗꯨ ꯆꯥꯎ ꯂꯩꯕꯅꯦ ꯆꯥꯛ ꯍꯥꯟꯅ ꯆꯥꯁꯤꯜꯂꯤ ꯏꯟꯁꯥꯡ ꯑꯃꯨꯛ ꯆꯥꯕ ꯄꯨꯛ ꯉꯝꯗꯦ ꯊꯜꯂꯦ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯌꯦꯟꯒꯤ ꯆꯈꯥꯎꯕ
Cái tàu thì bỏ bút rồi ra rồi chỉ có không懂 ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯏꯕꯥꯅꯤꯁꯦ ꯃꯩꯁꯨ ꯃꯨꯠꯂꯦ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯈꯨꯗꯤꯡꯃꯛ ꯅꯆꯟꯒ ꯅꯅꯥꯎꯅꯨꯄꯥꯁꯤꯡꯅꯤ ꯍꯥꯏꯅ ꯈꯜꯂꯒꯀꯣ ꯉꯥꯛꯄꯤꯌꯨꯀꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯑꯗꯣ ꯏꯆꯦ ꯗꯝꯗꯝꯒꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯅꯥꯎꯒ ꯏꯕꯥꯅꯤꯅ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣꯀꯣ ꯏꯆꯦꯀꯣ ꯑꯗꯣ ꯍꯦꯟꯅ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟ ꯁꯦꯝꯕ ꯉꯝꯕ ꯑꯣꯏꯔꯣ ꯑꯗꯒꯤ ꯊꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝ ꯋꯥꯡꯅ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕ ꯉꯝꯕ ꯑꯣꯏꯔꯣꯀꯣ ꯏꯆꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯆꯦꯁꯨ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ